Myanmar gi chingi sarukta amade ngamkhai paringda soknaramba lansing city dasu yoksilakre. Sahi asigi October 18 Brotherhood Alliance ta yawba ethnic armed group ahumna khusamnaduna ningthina sem saraba plan amagi makada junta lanmigi makada landarakhe. Lan asida Brotherhood Alliance na junta lanmigi makutagi town kun namade military post chahumena khudum chanba ngamkhe. Madugi matung China ga lona ba ngamkhai paring, Thailand ga lona ba, Myanmar gi ngamkhai amade, India ga lona ba ngamkhai paring da junta lanmi amade resistance forcing gi marakta akan ba lan sokna duna lakhe. Haujikti ching amadi ngamkhai paring da sokna ramba lan ase Myanmar gi city sing da su sandorok pa horakle. Masina junta da hena koksik pa ma wairagle. Arakan Army Myanmar National Democratic Alliance Army amade tang National Liberation Army gi maike dage junta lanmi gi mathakta sathaba operation nongma gi pakthok sakthok pa hengalakle. Marak asida Korean forcing na November thada Brotherhood Alliance ki matau tamduna operation lising amaga chama tarama thoi chathaba haurakhe. Lan asina Khaya state ki chada marfu Korean rebel singi makhuta takre. Haujik Korean fighter sing na Khaya state ki konong loikaw loksinana ba junta ga lan sokna ring nongchup thangba Myanmar ngamkhaida Arakan Army na junta lan miga satharamba ceasefire thugaiduna Rakhine state na khuthokna rakhe. Lan asida junta gi maruoiba base kaya Arakan Army na loksin khe. India ga lona ba ngamkhaida Chin forces sing na state asigi chada humbudra rom junta gi makhutagi loksin duna makhoi gi waiba civil administration ama chalai re haina laukthokre. MNDAA gi maikida gisu Kokang region gi konong Luka King loksinana ba offensive thokre. Karen lanmi na Khaya state ta Thailand ga taina ba ngamkhai paring khudum chanduna thamkhibadage junta kangbu na Thailand ga border threat chathaba ngamhandre. Armed group sing na mafam kaya makhoi gi makhuta thamba ngamlaba matung Myanmar gi city sing da amuk midyeng thamduna junta gi mathakta landa ba haurakle. Yangon amadi Nepido samnari ba highway 1 da armed group sing changsilakpa haukre. Masina taba Yangon Mandalay amadi maruoy ba city kaya da resistance force na junta gi mathakte attack sathaba hengalakle haire.